ꯁꯅꯥꯔꯩꯅ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯏ ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯚꯥꯏ ꯁꯦ ꯀꯞꯀꯅꯣ, ꯃꯃꯥ ꯂꯥꯛꯏꯁꯦ ꯎꯅꯔꯨꯔꯁꯦ ꯂꯥꯛꯑꯣꯕ꯫ ꯂꯤꯡꯖꯦꯜꯅ, ꯑꯩ ꯇꯜꯂꯦ ꯚꯥꯏ, ꯃꯥ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ, ꯑꯩ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥꯅꯦ ꯍꯥꯏꯕꯈꯛ ꯈꯟꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯚꯥꯏ ꯅꯪꯅ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯃꯥꯅꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄꯤ ꯃꯆꯥꯒꯨꯝ ꯈꯜꯂꯤꯕꯁꯤꯗꯤ꯫ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯚꯥꯏ, ꯃꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯤꯌꯣ, ꯑꯩ ꯃꯣꯏ ꯌꯦꯡꯅꯤꯡꯗꯦ꯫ ꯐꯔꯦ ꯚꯥꯏ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯃꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒꯦ, ꯑꯗꯣ ꯃꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯤꯗꯤ ꯅꯪ ꯂꯧꯗꯕ ꯌꯥꯔꯣꯏꯀꯣ ꯚꯥꯏ꯫ ꯍꯣꯏ ꯚꯥꯏ, ꯑꯩ ꯂꯧꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯗꯤ ꯂꯧꯔꯒꯦ꯫ ꯑꯩ ꯂꯧꯕꯤꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯚꯥꯏ꯫ ꯁꯅꯥꯔꯩꯗꯨ ꯂꯤꯡꯖꯦꯜꯕꯨ ꯊꯦꯝꯕꯤꯔꯝꯂꯒ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯃꯦꯝ ꯁꯅꯥꯒ ꯃꯄꯥ ꯀꯨꯟꯖꯒꯦꯁꯣꯔꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯅꯤꯅꯦ, ꯀꯀꯥ, ꯂꯤꯡꯖꯦꯜꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯦꯝ ꯁꯅꯥꯅ, ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯈꯤꯅꯤꯒꯦ? ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯁꯅꯥꯔꯩꯅ, ꯑꯗꯣ ꯑꯆꯥꯄꯣꯠꯁꯤꯗꯤ ꯄꯨꯁꯟꯕꯤꯈ꯭ꯔꯒꯦꯅꯤꯅꯦ, ꯃꯥ ꯀꯞꯍꯧꯔꯤꯌꯦ, ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯀꯨꯟꯖꯀꯦꯁꯣꯔꯅ ꯑꯃꯨꯛ, ꯁꯤꯒꯤ 6,000ꯁꯤꯒ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ, ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯈꯔꯁꯨ ꯌꯥꯎꯔꯛꯄꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ, ꯂꯥꯛꯑꯣ ꯆꯠꯁꯤ ꯊꯣꯏ꯫ ꯃꯦꯝ ꯁꯅꯥꯅ, ꯁꯅꯥꯔꯩ ꯅꯪꯅ ꯏꯆꯥꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯗꯤ꯫ ꯁꯅꯥꯔꯩꯅ, ꯅꯤꯅꯦ, ꯑꯩ ꯂꯤꯡꯖꯦꯜꯕꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯒꯦ, ꯑꯗꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯤꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯦꯝ ꯁꯅꯥ ꯑꯃꯗꯤ ꯀꯨꯟꯖꯀꯦꯁꯣꯔꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯚꯥꯏ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ? ꯂꯝꯕꯤꯁꯦ ꯑꯣꯟꯅꯗ꯭ꯔꯣ? ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯅꯣꯝ ꯂꯩꯈꯤꯁꯦ ꯚꯥꯏ꯫ ꯍꯧꯔꯗꯧꯅꯦ ꯅꯪ ꯍꯧꯅꯕꯤꯗꯣ, ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯨꯕ꯫ ꯑꯗꯣ ꯂꯤꯡꯖꯦꯜꯒ ꯁꯅꯥꯔꯩꯒꯗꯤ ꯉꯥꯏꯔꯝꯃꯅꯤ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯗꯣꯛꯈ꯭ꯔꯣ, ꯉꯁꯤ ꯐꯔꯛ ꯇꯥꯔꯦꯅꯀꯣ, ꯅꯪꯅ ꯁꯤꯟꯕ ꯑꯃ꯫ ꯄꯥꯔꯤꯅ, ꯍꯣꯏ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯗꯤ꯫ ꯁꯣꯝꯗ ꯂꯤꯡꯖꯦꯜꯗꯤ ꯀꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯄꯥꯔꯤꯅ, ꯚꯥꯏ ꯂꯤꯡꯖꯦꯜ, ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯦ, ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯂꯒꯦꯀꯣ꯫ ꯚꯥꯏ ꯑꯩ ꯊꯝꯃꯒꯦ, ꯁꯅꯥꯔꯩꯗꯁꯨ ꯍꯥꯏꯔꯒꯦ꯫ ꯂꯤꯡꯖꯦꯜ ꯅꯪ ꯀꯞꯄꯕꯣ? ꯂꯤꯡꯖꯦꯜ ꯐꯣꯟ ꯊꯝꯈꯤꯕꯅ ꯍꯥꯜꯂꯤ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜꯕꯨ, ꯑꯗꯨꯅꯤꯗꯅ, ꯑꯗꯣ ꯚꯥꯏ ꯁꯦ ꯃꯃꯥ ꯍꯣꯏꯅ ꯄꯤꯔꯝꯕꯅꯦ ꯂꯧꯁꯤꯜꯂꯨꯁꯦ, ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯄꯥꯔꯤ ꯍꯣꯏꯁꯨ ꯂꯧꯕ ꯂꯥꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ, ꯑꯩꯁꯨ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯈꯤꯒꯦ꯫ ꯃꯣꯏ ꯂꯥꯛꯂꯔꯣꯏ, ꯐꯔꯛ ꯇꯥꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯚꯥꯏ꯫ ꯁꯣꯝꯗꯅ ꯔꯥꯀꯦꯁ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯀꯦꯁꯤꯟꯅꯔꯤ꯫ ꯏꯃꯥ, ꯏꯃꯥ꯫ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯍꯩꯃꯥ ꯉꯁꯤꯗꯤ ꯊꯦꯡꯂꯛꯏꯗ ꯏꯆꯥꯁꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯄꯥꯔꯤꯒ ꯀꯣꯏꯕ ꯈꯔ ꯆꯠꯃꯤꯟꯅꯔꯨꯕ ꯑꯁ꯭ꯋꯥꯏꯐꯥꯎ꯫ ꯐꯔꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑ ꯂꯥꯛꯑꯣ꯫ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦꯕ? ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯉꯦ꯫ ꯑꯁ ꯏꯃꯥ, ꯑꯁꯤꯕꯨ ꯏꯟꯁꯥꯡꯔꯣ? ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ, ꯏꯃꯥ ꯕꯣꯔꯥ ꯈꯔ ꯂꯩꯕꯤꯔꯨꯈꯤꯒꯦ ꯅꯅꯦ ꯃꯦꯝꯆꯥꯗꯒꯤ꯫ ꯏꯃꯥ ꯀꯥꯡꯍꯧꯁꯨ ꯌꯥꯎꯕꯤꯔꯛꯑꯣꯀꯣ ꯏꯃꯥ꯫ ꯁꯥꯟꯇꯤꯗꯨ ꯃꯆꯥꯒꯤ ꯆꯀ꯭ꯔꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯦꯝꯆꯥꯒꯤ ꯍꯣꯇꯦꯜꯗꯒꯤ ꯕꯣꯔꯥꯒ ꯀꯥꯡꯍꯧꯒ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯇꯤꯅꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯄꯥꯔꯤ ꯏꯉꯛ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯁꯤꯅ ꯑꯃꯨꯛ? ꯏꯃꯥꯁꯤꯃ ꯇꯜꯂꯤꯗ ꯑꯩꯗꯤ꯫ ꯏꯕꯦꯝꯃꯅ, ꯃꯁꯤꯗꯤꯕ ꯑꯩꯒ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯅꯗꯣꯝꯆꯥ ꯄꯥꯌꯜꯗꯣ, ꯃꯥꯒꯤ ꯃꯆꯥꯅꯤ, ꯅꯗꯣꯝꯆꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯉꯥꯡꯗꯨ ꯌꯥꯝ ꯇꯞꯅ ꯅꯟꯕꯤꯔꯛꯏ꯫ ꯄꯥꯔꯤꯅ, ꯏꯃꯥ ꯑꯉꯥꯡꯁꯦ ꯏꯆꯟꯒꯨꯝꯅ ꯈꯜꯂꯁꯦ ꯉꯁꯤꯗꯒꯤꯗꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯑꯗꯨ ꯈꯜꯂꯤꯕꯅꯤ, ꯅꯗꯣꯝꯆꯥꯅ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ꯫ ꯂꯥꯛꯑꯣ ꯕꯦꯝ, ꯗꯗꯥꯒ ꯆꯪꯂꯁꯤ꯫ ꯄꯤꯛꯂꯤꯕ ꯇꯤꯅꯥ ꯇꯞꯅ ꯈꯨꯝꯃꯛꯏ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ꯫ ꯗꯗꯥ ꯑꯩ ꯃꯃꯥ ꯎꯅꯤꯡꯉꯦ, ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯤꯟꯕꯤꯌꯣ꯫ ꯄꯥꯔꯤꯅ, ꯗꯗꯥꯅꯅꯦ ꯅꯪ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤꯌꯦ, ꯑꯗꯣ ꯁꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫
ꯍꯣꯁꯄꯤꯇꯥꯜꯗꯅ ꯄꯥꯌꯜꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯁꯣꯜꯂꯗꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯉꯛꯄꯅꯤꯀꯣ, ꯃꯆꯥꯅꯨꯄꯤ ꯆꯍꯤ 6ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯃ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯌꯜ꯫ ꯄꯥꯌꯜꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯉꯥꯡ ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯅꯥ ꯑꯃꯗꯤ ꯁꯃꯤꯇꯥꯁꯨ ꯍꯣꯁꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯗꯦꯕꯤꯇꯥꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯗꯦꯕꯤꯇꯥꯅ, "ꯑꯣꯏ ꯑꯅꯤ, ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯕꯥꯅꯤ ꯁꯤꯗ?" ꯁꯃꯤꯇꯥꯅ, "ꯋꯥꯔꯤꯅ ꯁꯨꯝ ꯄꯣꯊꯥꯔꯤꯅꯦ ꯚꯥꯏ." ꯂꯩꯅꯥꯅ, "ꯑꯗꯣ ꯁꯃꯤꯇꯥ, ꯗꯦꯕꯤꯇꯥ, ꯍꯌꯦꯡꯁꯦ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯅꯠꯇ꯭ꯔꯣ?" ꯗꯦꯕꯤꯇꯥꯅ, "ꯀꯣꯏꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣ ꯅꯣꯏꯕꯣ?" ꯂꯩꯅꯥꯅ, "ꯀꯣꯏꯕ ꯍꯥꯏꯕ? ꯆꯠꯁꯤ ꯌꯥꯏꯅꯦ ꯚꯥꯏ, ꯅꯪꯗꯤ ꯁꯃꯤꯇꯥ?" ꯁꯃꯤꯇꯥꯅ, ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯅ, "ꯚꯥꯏ ꯁꯤꯇꯜ." ꯁꯤꯇꯜꯅ, "ꯑꯁ ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯅꯪ ꯁꯤꯅꯀꯣ ꯂꯤꯡꯖꯦꯜ ꯍꯥꯏꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯂꯤꯡꯖꯦꯜꯗꯣ ꯑꯗꯨꯝ ꯁꯣ ꯂꯩꯔꯣ ꯅꯪ." "ꯚꯥꯏ, ꯂꯤꯡꯖꯦꯜꯗꯣ ꯀꯃꯥꯏꯅ ꯂꯧꯁꯤꯒꯦ ꯑꯃꯨꯛ ꯈꯟꯅꯁꯦꯃꯤ ꯅꯣꯏꯕꯣ." ꯄꯥꯛꯁꯅꯥꯅ, "ꯀꯩꯝ ꯈꯜꯂꯨꯔꯅꯣ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯚꯥꯏ." ꯈꯥꯒꯦꯝꯕꯅ, "ꯍꯌꯦꯡ ꯄ꯭ꯂꯥꯟ ꯍꯦꯛ ꯁꯣꯏꯔꯕ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯂꯨꯈꯝꯗꯨꯗ ꯊꯥꯅꯤ ꯑꯩꯅ, ꯌꯦꯡꯉꯣ ꯅꯣꯏ ꯂꯣꯏꯅ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯂꯤ ꯂꯩꯅꯥ ꯍꯣꯏ ꯄꯥꯔꯇꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯜꯂꯤ ꯀꯣꯏꯕ ꯆꯠꯇꯧꯕꯒꯤ꯫ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯋꯥ ꯗꯦꯕꯤꯇꯥ, ꯅꯪꯒꯤ ꯇꯣꯞꯁꯤꯗꯤ ꯅꯩꯔꯦ, ꯑꯩ ꯂꯤꯠꯂꯒꯦ, ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯕ." ꯗꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ ꯚꯥꯏ ꯅꯨꯡꯁꯤꯕꯤ, ꯑꯗꯣ ꯁꯃꯤꯇꯥ ꯅꯪꯗꯤ?" "ꯚꯥꯏ ꯌꯥꯔꯅꯤꯗ, ꯑꯩ ꯐ꯭ꯔꯣꯛꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒꯦ." ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯤꯡꯖꯦꯜ, ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯉꯥꯏꯔꯤ꯫ ꯁꯅꯥꯔꯩꯅ, "ꯚꯥꯏ, ꯉꯔꯥꯡꯒꯤ ꯇꯥꯏꯞꯇ ꯑꯅꯤꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯉꯁꯤꯁꯨ." ꯂꯤꯡꯖꯦꯜꯅ, ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯗꯣ ꯉꯥꯏꯔꯁꯦ ꯑꯗꯨꯝ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯍꯦ." "ꯚꯥꯏ, ꯅꯪꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯀꯣ." ꯂꯤꯡꯖꯦꯜꯅ, "ꯅꯪꯗꯤ ꯊꯤꯗꯕꯗꯣ ꯃꯉꯥꯏꯔꯦꯍꯦ." ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ, ꯈꯥꯒꯦꯝꯕ ꯍꯣꯏ ꯄꯥꯔꯇꯤꯗꯨ ꯀꯣꯏꯕ ꯆꯠꯇꯣꯏꯒꯤ ꯂꯝꯕꯤ ꯊꯣꯛꯄꯗꯨꯗ ꯎꯔꯦ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯣꯁꯇꯦꯜꯒꯤ ꯒꯦꯠ ꯃꯄꯥꯗ꯫ ꯈꯥꯒꯦꯝꯕꯅ, "ꯑꯣꯏ, ꯑꯁꯤ ꯂꯩꯔꯦꯗꯣ ꯑꯅꯤꯁꯦ, ꯅꯣꯏ ꯇꯧꯔꯣ ꯑꯩ ꯌꯦꯡꯒꯦ." ꯄꯥꯛꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯚꯥꯏ, ꯂꯥꯛꯑꯣꯍꯦ ꯁꯤꯇꯜ." "ꯑꯁ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ ꯑꯩꯕꯣ." "ꯑꯗꯣ ꯐꯔꯦ ꯂꯥꯛꯑꯣ." ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯒ ꯃꯄꯥ ꯙꯅꯟꯖꯣꯏ ꯂꯤꯡꯖꯦꯜ ꯍꯣꯏꯗ ꯀꯣꯏꯊꯣꯔꯛꯏ꯫ ꯃꯦꯝꯇꯣꯟꯅ, "ꯑꯩꯈꯣꯏ ꯐꯖꯕꯤ ꯃꯦꯝ ꯁꯅꯥꯕꯨ ꯂꯩꯇ꯭ꯔꯣ?" ꯃꯦꯝ ꯁꯅꯥꯁꯨ ꯏꯃꯨꯡꯔꯣꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ꯫ "ꯑꯩꯃꯥ, ꯅꯣꯏ ꯑꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯦ, ꯎꯗꯕ ꯀꯨꯏꯔꯦ ꯅꯣꯏꯁꯦ." ꯃꯦꯝꯇꯣꯟꯅ, "ꯅꯪꯁꯨꯅꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯌꯥꯎꯔꯛꯏꯌꯦ." ꯃꯦꯝ ꯁꯅꯥꯅ, "ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ." ꯃꯦꯝꯇꯣꯟꯅ, "ꯌꯥꯔꯅꯤꯌꯦ ꯚꯥꯏ ꯅꯪꯕꯣ, ꯑꯗꯨꯏ ꯁꯔꯨꯛ ꯂꯣꯏꯁꯜꯂꯨꯆꯣ, ꯑꯩꯈꯣꯏ ꯆꯠꯂꯨꯁꯦ. ꯑꯩꯈꯣꯏ ꯁꯅꯥꯔꯩꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯒꯦ?" ꯄꯥꯔꯤꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯅꯦ?" ꯄꯥꯔꯤꯗꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒ ꯑꯣꯏꯔꯦ, ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛ꯫ "ꯑꯁ ꯏꯃꯥꯁꯤꯃꯛ, ꯑꯩ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ." ꯑꯌꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯇꯤꯅꯥ ꯐꯃꯨꯡꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯗꯨꯅ ꯔꯥꯀꯦꯁꯄꯨ ꯐꯣꯟ ꯇꯧꯔꯤ꯫ "ꯆꯟ, ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯀꯥꯟꯅꯗꯦ, ꯚꯥꯏ ꯔꯥꯀꯦꯁꯇ ꯀꯣꯜ ꯇꯧꯒꯦ." ꯄꯥꯔꯤꯅ ꯔꯥꯀꯦꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯥꯏ, ꯅꯪ ꯂꯣꯏꯔꯕꯣ?" ꯔꯥꯀꯦꯁꯅ, "ꯂꯣꯏꯔꯦ ꯚꯥꯏ, ꯂꯥꯛꯑꯣ ꯒꯥꯔꯤ ꯄꯨꯔꯒ, ꯑꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯔꯝꯃꯒꯦ." ꯄꯥꯔꯤꯅ, "ꯍꯣꯏ ꯚꯥꯏ, ꯊꯝꯃꯒꯦ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦꯀꯣ." ꯏꯕꯦꯝꯃꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯃꯅꯝ ꯅꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." "ꯑꯁ ꯍꯣꯏ ꯏꯃꯥ." ꯁꯃꯤꯇꯥꯒꯤ ꯃꯃꯥ ꯔꯤꯇꯨ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯁꯃꯤꯇꯥꯗꯤ ꯇꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯃꯥꯕꯨ ꯁꯣꯟꯖꯩ꯫ "ꯏꯃꯥ, ꯅꯪ ꯋꯥꯒꯅꯨꯀꯣ, ꯅꯆꯥ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥꯒ ꯂꯥꯞꯅꯕ ꯇꯥꯔꯦꯗꯣ ꯏꯃꯥ." ꯃꯪꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯗꯦꯕꯤꯇꯥꯒ ꯂꯩꯅꯥꯒꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯂꯩꯅꯥꯅ, "ꯑꯣꯏ ꯐꯖꯕꯤ, ꯂꯣꯏꯗ꯭ꯔꯤꯕꯣ?" ꯗꯦꯕꯤꯇꯥꯅ, "ꯑꯗꯨꯅꯦ, ꯋꯥꯈꯜ ꯑꯃꯨꯛ ꯎꯝꯗꯨꯅ ꯂꯩ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯥꯎꯇꯤꯡ ꯁꯥꯏꯟ ꯇꯧꯐꯝꯗꯨꯗ ꯇꯧꯔꯝꯂꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯤꯇꯜ ꯑꯃꯗꯤ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯄꯥꯛꯁꯅꯥꯗꯨ
ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯀ꯭ꯂꯥꯛꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯅꯤꯗꯨ ꯁꯤꯇꯜꯅ ꯉꯁꯥꯏ ꯈꯥꯒꯦꯝꯕꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜꯗ ꯚꯥꯏ ꯀꯩ ꯆꯠꯇꯣꯏꯅꯣ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯂꯤꯡꯖꯦꯜꯅ ꯍꯩꯃꯥ ꯃꯀ꯭ꯂꯥꯛꯀꯁꯨ ꯅꯤꯛꯏꯌꯦ ꯌꯦꯡꯉꯨꯃꯤ ꯚꯥꯏ ꯁꯅꯥꯔꯩꯅ ꯁꯦꯟꯁꯨ ꯍꯣꯔꯤꯌꯦ ꯄꯥꯛꯁꯅꯥꯅ ꯀꯥꯏ ꯌꯧꯗꯣꯏꯅꯣꯕ ꯅꯣꯏꯕꯣ ꯂꯤꯡꯖꯦꯜꯅ ꯃꯁꯛꯁꯤꯒ ꯂꯥꯛꯑꯣ ꯚꯥꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯨꯔꯁꯦ ꯈꯥꯒꯦꯝꯕꯗꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨ ꯈꯪꯗꯕꯩ ꯃꯁꯥ ꯃꯇꯣꯝꯇ ꯍꯔꯥꯎꯖꯩ ꯈꯥꯒꯦꯝꯕꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯍꯣꯔꯦꯟꯗꯤ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯁꯣꯏꯗ꯭ꯔꯦ ꯅꯕꯥꯅꯤꯒꯤ ꯇꯟꯖꯥꯗꯨꯗ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯥꯛꯂꯦ ꯔꯥꯀꯦꯁꯅ ꯚꯥꯏ ꯆꯠꯁꯤꯔꯥ ꯁꯅꯥꯔꯩꯅ ꯚꯥꯏ ꯀꯩꯅꯣ ꯊꯦꯡꯉꯤꯁꯤꯅ ꯄꯥꯔꯤꯅ ꯌꯥꯗ ꯇꯧꯕꯅꯦ ꯚꯥꯏ ꯂꯥꯛꯑꯣ ꯁꯤꯗ ꯀꯥꯈꯠꯂꯣ ꯔꯥꯀꯦꯁꯀ ꯂꯤꯡꯖꯦꯜꯒ ꯇꯣꯡꯍꯜꯂꯣ ꯁꯅꯥꯔꯩꯅ ꯍꯣꯏ ꯚꯥꯏ ꯂꯤꯡꯖꯦꯜꯅ ꯅꯣꯏ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯁꯥꯎꯔꯅꯨꯁꯦ ꯆꯠꯂꯁꯤ ꯚꯥꯏ ꯃꯈꯣꯏ ꯃꯔꯤ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯆꯠꯈꯤꯕꯗꯨ ꯁꯣꯝꯗ ꯈꯥꯒꯦꯝꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯁꯤꯇꯜ ꯑꯃꯗꯤ ꯄꯥꯛꯁꯅꯥꯗ ꯃꯈꯨꯠ ꯊꯥꯔꯝꯃꯤ ꯈꯖꯥꯏꯗ ꯈꯥꯒꯦꯝꯕꯅ ꯅꯕꯥꯅꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ ꯈꯪꯉꯦ ꯁꯤꯇꯜ ꯑꯃꯗꯤ ꯄꯥꯛꯁꯅꯥ ꯉꯥꯏꯈꯨꯑꯣ ꯚꯥꯏ ꯂꯩꯅꯥꯒꯤ ꯃꯃꯥ ꯏꯟꯗꯨ ꯃꯄꯨꯔꯣꯏꯕ ꯃꯅꯤꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯏꯟꯗꯨꯅ ꯃꯣꯏꯕꯥ ꯏꯆꯥ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯔꯒ ꯏꯆꯥꯗ ꯑꯃꯇꯪꯅꯤ ꯌꯥꯎꯕ ꯑꯅꯤꯁꯨ ꯁꯨꯕ ꯅꯠꯇꯦ ꯏꯟꯗꯨꯅ ꯀꯞꯂꯛꯄꯗꯨ ꯃꯅꯤꯅ ꯊꯦꯝꯕꯤꯔꯝꯃꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯀꯩꯝ ꯈꯟꯖꯤꯟꯒꯅꯣ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯁꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯂꯩꯅꯥ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯏ ꯁꯉꯥꯏꯊꯦꯜ ꯇꯥꯅ ꯂꯩꯅꯥꯅ ꯋꯥ ꯒꯥꯔꯗꯦꯟꯁꯦ ꯈꯨꯐꯖ ꯑꯃ ꯉꯥꯎꯔꯤꯃꯤ ꯗꯦꯕꯤꯇꯥꯅ ꯆꯦ ꯑꯦꯂꯤꯁꯣꯏꯅꯤꯅꯦ ꯁꯃꯤꯇꯥꯅ ꯚꯥꯏ ꯅꯪ ꯃꯣꯏꯁꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯦꯅꯤꯌꯔꯅꯦ ꯑꯩꯈꯣꯏ ꯁꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯈꯪꯅꯍꯟꯒꯦ ꯂꯥꯛꯑꯣ ꯑꯦꯂꯤꯁꯣꯏꯁꯨ ꯒꯥꯔꯗꯦꯟꯗꯨꯗ ꯂꯥꯛꯏ ꯂꯩꯅꯥ ꯍꯣꯏ ꯄꯥꯔꯇꯤꯒ ꯑꯦꯂꯤꯁꯣꯏ ꯄꯥꯔꯇꯤꯒ ꯊꯦꯡꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯦꯕꯤꯇꯥꯅ ꯆꯦ ꯑꯦꯂꯤꯁ ꯂꯥꯛꯏꯔꯣ ꯑꯦꯂꯤꯁꯅ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤꯗ ꯅꯣꯏꯗꯤ ꯗꯦꯕꯤꯇꯥꯅ ꯑꯩꯈꯣꯏꯁꯨ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯆꯦ ꯑꯦꯂꯤꯁꯅ ꯑꯣ ꯑꯗꯣ ꯑꯅꯤꯁꯦ ꯅꯃꯥꯟꯅꯕꯤꯔꯥ ꯃꯥꯅꯦ ꯈꯪꯅꯧꯁꯦ ꯃꯥꯒꯤꯅ ꯁꯃꯤꯇꯥ ꯃꯥꯒꯤꯅ ꯂꯩꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯑꯃꯗꯤ ꯁꯃꯤꯇꯥꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯆꯦ ꯖꯦꯅꯤ ꯍꯣꯏꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯖꯦꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕꯤꯔꯝꯃꯤ ꯖꯣꯅꯤꯅ ꯑꯣꯏ ꯅꯪꯗꯤ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯌꯥꯏꯐꯕꯅ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯌꯨ ꯅꯪꯗꯤꯀꯣ ꯔꯣꯁꯟꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯖꯦꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯂꯛꯅꯕ ꯑꯗꯨ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯄꯥꯐꯝ ꯊꯣꯛꯄ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯝꯃꯤ ꯂꯤꯁꯤꯡ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯡꯖꯦꯜ ꯄꯥꯔꯤ ꯔꯥꯀꯦꯁ ꯑꯃꯗꯤ ꯁꯅꯥꯔꯩ ꯄꯥꯔꯤꯒꯤ ꯃꯈꯨꯔꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯥꯛꯏ ꯅꯪꯒꯤ ꯅꯃꯤꯡꯅ ꯏꯔꯤꯕ ꯑꯩꯅ ꯊꯃꯣꯏꯒꯤ ꯍꯥꯡꯂꯤ ꯂꯃꯥꯏꯗ ꯃꯁꯛꯇꯤ ꯎꯗꯅ ꯈꯟꯖꯈꯤꯕ ꯋꯥꯈꯜꯗ ꯁꯥꯒꯠꯈꯤꯕ ꯅꯨꯡꯁꯤꯕ ꯁꯣꯝꯗ ꯁꯅꯥꯔꯩꯗꯤ ꯂꯤꯡꯖꯦꯜꯅ ꯇꯧꯔꯤꯗꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯁꯅꯥꯔꯩꯅ ꯚꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯂꯤꯡꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯚꯥꯏ ꯅꯪꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯄꯥꯔꯤꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯆꯤꯟꯕꯗ ꯋꯥꯔꯦ ꯑꯆꯥꯄꯣꯠ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ ꯁꯅꯥꯔꯩꯅ ꯌꯥꯎꯔꯛꯑꯦ ꯚꯥꯏ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯏꯒꯗꯕꯀꯣ ꯂꯤꯡꯖꯦꯜꯅ ꯊꯦꯡꯛ ꯌꯨ ꯚꯥꯏ ꯔꯥꯀꯦꯁꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯣꯛꯇꯥꯛꯁꯦ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯑꯍꯨꯝꯗꯨ ꯔꯥꯀꯦꯁꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯌꯥꯏꯌꯦ ꯚꯥꯏ ꯆꯠꯁꯤ ꯃꯔꯤꯗꯨ ꯂꯣꯛꯇꯥꯛꯀꯤ ꯐꯖꯔꯕ ꯀꯜꯂꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯊꯤꯖꯔꯕ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯍꯤ ꯇꯣꯡꯕ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯂꯩꯅꯥ ꯑꯃꯗꯤ ꯁꯃꯤꯇꯥ ꯉꯔꯥꯡ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯜ ꯈꯔꯒ ꯌꯨꯅꯤꯐꯣꯔꯝꯒ ꯁꯨꯃꯤꯟꯅꯔꯝꯃꯤ ꯂꯩꯅꯥꯅ ꯑꯁ ꯐꯤꯔꯣꯜꯁꯤꯁꯨꯕ ꯁꯨꯔꯤꯈꯩ ꯂꯣꯏ ꯅꯥꯏꯗꯦꯍꯦ ꯁꯩꯇ ꯁꯃꯤꯇꯥꯅ ꯁꯨꯗ ꯌꯥꯄꯣꯟꯗꯦ ꯁꯤꯁꯨ ꯏꯕꯦꯝꯃ ꯗꯦꯕꯤꯇꯥꯁꯨ ꯐꯣꯟ ꯑꯃ ꯐꯅꯦꯛꯇ ꯌꯦꯞꯂꯗꯨꯅ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯁꯨꯕ ꯂꯥꯛꯂꯝꯃꯤ
ꯗꯦꯕꯤꯇꯥꯅ ꯚꯥꯏ ꯑꯅꯤ ꯐꯤ ꯁꯨꯔꯝꯃꯤꯔꯣ ꯂꯩꯅꯥꯅ ꯍꯣꯏ ꯚꯥꯏ ꯅꯪꯗꯤ ꯁꯨꯗ꯭ꯔꯤꯕ ꯚꯥꯏ ꯁꯨꯒꯦꯅ ꯂꯥꯛꯏꯁꯤꯅꯦ ꯁꯃꯤꯇꯥꯅ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯄꯨꯛꯇ ꯌꯦꯞꯄꯤꯗꯧꯕ ꯗꯦꯕꯤꯇꯥꯅ ꯐꯣꯟꯅꯦ ꯑꯗꯣ ꯅꯣꯏ ꯋꯥꯔꯗꯦꯟꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯍꯥꯏꯗꯣꯛꯑꯣꯏꯌꯦ ꯚꯥꯏ ꯃꯤ ꯈꯥꯏꯁꯦ ꯗꯦꯕꯤꯇꯥꯅ ꯐꯤꯔꯣꯜꯒ ꯂꯥꯏꯔꯤ ꯇꯧꯁꯦ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯈꯩꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯈꯥꯏꯔꯝꯃꯤ ꯔꯥꯖꯅ ꯍꯜꯂꯣ ꯀꯅꯥ ꯗꯦꯕꯤꯇꯥꯅ ꯑꯩꯅꯦ ꯈꯪꯗ꯭ꯔꯕ ꯑꯩ ꯍꯥꯏꯗꯤ ꯀꯅꯥ ꯍꯣ ꯂꯟꯆꯦꯟꯕꯤ ꯂꯩꯅꯥ ꯑꯃꯗꯤ ꯁꯃꯤꯇꯥ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯅꯨꯄꯤꯁꯤ ꯌꯥꯏꯅꯦ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯔꯥꯖꯅ ꯏꯁ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯄꯣ ꯗꯦꯕꯤꯇꯥꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯂꯥꯛꯀꯦꯗꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯊꯕꯛ ꯌꯥꯝ ꯂꯩꯌꯦꯕ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯂꯤꯡꯖꯦꯜ ꯂꯣꯛ ꯀꯟꯅ ꯈꯨꯔꯝꯃꯤ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯂꯤꯡꯖꯦꯜꯅ ꯏꯁꯥꯁꯦ ꯁꯥꯒꯠꯄꯅ ꯌꯥꯗ꯭ꯔꯦ ꯁꯅꯥꯔꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯐꯤꯔꯣꯜꯁꯤꯡꯁꯨ ꯑꯝꯇ ꯂꯩꯔꯝꯗꯦ ꯃꯥꯅ ꯂꯣꯏ ꯁꯨꯕꯤꯈ꯭ꯔꯦꯕ ꯑꯩꯗꯤ ꯁꯣꯝꯗ ꯔꯥꯀꯦꯁꯀ ꯃꯪꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯅꯥꯔꯩꯁꯨ ꯐꯤꯔꯣꯜ ꯁꯨꯕ ꯆꯠꯈꯤ ꯑꯦꯂꯤꯁ ꯂꯤꯡꯖꯦꯜꯅ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯂꯤꯡꯖꯦꯜꯕꯨ ꯍꯪꯕ ꯂꯥꯛꯏ ꯑꯦꯂꯤꯁꯅ ꯚꯥꯏ ꯅꯪ ꯅꯁꯥ ꯉꯝꯗꯕ ꯃꯥꯜꯂꯦ ꯂꯤꯡꯖꯦꯜꯅ ꯚꯥꯏ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯥꯜꯂꯤꯅꯦ ꯍꯦꯔꯣꯗꯨꯒ ꯇꯤꯇꯥꯅꯤꯛ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯉꯔꯥꯡꯗꯤꯀꯣ ꯏꯁ ꯑꯌꯥ ꯚꯥꯏ ꯅꯪ ꯂꯣꯛ ꯀꯟꯅ ꯈꯨꯔꯦ ꯍꯤꯗꯥꯛ ꯂꯧꯕꯤꯔꯨꯈꯤꯒꯦ ꯁꯅꯥꯔꯩꯗꯤ ꯎꯗꯦꯅ ꯐꯤꯔꯣꯜ ꯁꯨꯐꯝꯗ ꯂꯩꯔꯝꯅꯤꯌꯦ ꯑꯣ ꯑꯗꯣ ꯅꯪ ꯂꯩꯔꯝꯀꯣ ꯑꯩ ꯋꯥꯔꯗꯦꯟꯗ ꯍꯤꯗꯥꯛ ꯍꯪꯉꯨꯈꯤꯒꯦ ꯑꯁꯣꯝꯗꯅ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤ ꯇꯤꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯟ ꯁꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯁꯦ ꯇꯤꯅꯥꯅ ꯗꯗꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯃꯃꯥ ꯂꯥꯛꯑꯒ ꯆꯥꯔꯗꯕꯅꯤꯁꯦ ꯕꯤꯁꯀꯨꯏꯠꯁꯦ ꯆꯥꯁꯜꯂꯨꯁꯦ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯐꯠꯇꯦ ꯑꯩꯕꯨ ꯐꯨꯏꯌꯦ ꯔꯥꯀꯦꯁ ꯃꯃꯥꯟꯅꯕ ꯁ꯭ꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯚꯥꯏ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯣꯏꯔꯕ ꯑꯧ ꯂꯣꯏꯔꯦ ꯚꯥꯏ ꯅꯪꯗꯤ ꯑꯩꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯄ꯭ꯔꯦꯝꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯃꯗꯨꯏ ꯃꯤꯗꯣ ꯁ꯭ꯌꯥꯝꯅ ꯇꯨꯝꯃꯝꯗꯧꯕ ꯃꯥꯟꯗꯦ ꯚꯥꯏ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯣꯏ ꯚꯥꯏ ꯇꯧꯁꯤꯜꯂꯣ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯁ꯭ꯌꯥꯝꯁꯨ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕ ꯃꯍꯩꯔꯣꯏꯅꯤ ꯄ꯭ꯔꯦꯝꯅ ꯍꯩꯃꯥ ꯔꯥꯀꯦꯁ ꯁ꯭ꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯅꯕꯥꯅꯤꯕꯣ ꯔꯥꯀꯦꯁꯅ ꯆꯥꯗ꯭ꯔꯤꯗ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯣꯏꯔꯕꯅ ꯍꯪꯉꯛꯏꯁꯤꯅꯦ ꯄ꯭ꯔꯦꯝꯅ ꯇꯪꯈꯥꯏ ꯌꯧꯔꯒ ꯂꯦꯞꯄꯦ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯌꯥꯝꯃꯟꯗꯅ ꯁ꯭ꯌꯥꯝꯅ ꯅꯪꯗꯤ ꯈꯔꯕꯨ ꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯏꯗ꯭ꯔꯦ ꯔꯥꯀꯦꯁꯅ ꯑꯗꯣ ꯚꯥꯏ ꯍꯥꯏꯔꯛꯑꯣ ꯚꯥꯏ ꯀꯩ ꯋꯥꯅꯣ ꯔꯥꯀꯦꯁꯅ ꯚꯥꯏ ꯑꯩ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯕꯨ ꯎꯔꯨꯔꯦ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯁ꯭ꯌꯥꯝꯅ ꯀꯔꯝꯕ ꯅꯨꯖꯥꯅꯣꯅꯦ ꯚꯥꯏ ꯅꯪꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈ꯭ꯔꯤꯗꯨꯕ ꯔꯥꯀꯦꯁꯅ ꯏꯁ ꯃꯃꯤꯡꯗꯣ ꯑꯩꯕꯨ ꯂꯩꯅꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄ꯭ꯔꯦꯝꯅ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯏꯆꯟꯅꯨꯄꯤꯅꯦ ꯐꯖꯕꯅꯦ ꯔꯥꯀꯦꯁ ꯂꯩꯅꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ ꯔꯥꯀꯦꯁꯅ ꯀꯩꯕ ꯚꯥꯏ ꯅꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ꯭ꯔꯥ ꯊꯣꯛꯄꯨꯗꯤ ꯊꯣꯛꯅꯗꯦ ꯚꯥꯏ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒ ꯇꯤꯟꯅꯕꯅꯤꯅ ꯌꯥꯝ ꯂꯥꯏꯔꯦ ꯅꯪꯒꯤꯁꯦ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯚꯥꯏ ꯑꯗꯣ ꯃꯥꯁꯦ ꯃꯉꯥꯎ ꯈꯔꯗꯤ ꯊꯤꯕꯅꯤꯀꯣ ꯚꯥꯏ ꯒꯦꯅ ꯌꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯁ꯭ꯌꯥꯝꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯥꯅ ꯀꯣꯐꯤ ꯍꯩꯖꯤꯟꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯄ꯭ꯔꯦꯝꯅ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯂꯤꯔꯒꯦ ꯋꯥꯔꯤꯗꯣ ꯚꯥꯏ ꯊꯝꯃꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄ꯭ꯔꯦꯝꯒꯤ ꯃꯃꯥ ꯁꯛꯍꯦꯟꯕꯤꯅ ꯁꯃꯤꯇꯥꯒꯤ ꯃꯃꯥ ꯔꯤꯇꯨꯒꯤ ꯄꯥꯎꯗꯣ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯄ꯭ꯔꯦꯝꯅ ꯑꯧ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤꯅ ꯅꯅꯦ ꯔꯤꯇꯨꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅꯦ ꯑꯗꯣ ꯅꯪ ꯄꯥꯎꯁꯦ ꯅꯆꯟꯅꯨꯄꯤ ꯁꯃꯤꯇꯥꯗ ꯍꯥꯏꯕꯤꯈꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯃꯥ ꯀꯥꯟꯅꯗꯦ ꯁꯃꯤꯇꯥꯗ ꯀꯣꯜ ꯇꯧꯒꯦ ꯄ꯭ꯔꯦꯝꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯁꯃꯤꯇꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯃꯤꯇꯥ ꯀꯣꯜ ꯄꯥꯏꯔꯛꯇꯦ ꯄ꯭ꯔꯦꯝꯅ ꯐꯣꯟꯁꯨ ꯄꯥꯏꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯔꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯒꯦ ꯁ꯭ꯌꯥꯝꯁꯨ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
ꯁ꯭ꯌꯥꯝꯅ ꯑꯣꯏ ꯅꯪ ꯍꯩꯅꯧꯗꯣ ꯍꯌꯦꯡ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯃꯦ ꯚꯥꯏ ꯁ꯭ꯌꯥꯝ ꯅꯪꯕꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯇꯩ ꯃꯊꯥꯗꯣꯏꯅ ꯇꯥꯔꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯂꯛꯅꯔꯝꯃꯤ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯁ꯭ꯌꯥꯝ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯁꯠ ꯀꯛꯊꯠꯂꯒ ꯊꯝꯈꯤ ꯁ꯭ꯌꯥꯝ ꯄꯥꯈꯠꯅ ꯃꯇꯩ ꯃꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯗꯤ ꯏꯀꯥꯏꯍꯦ ꯑꯋꯣꯏꯕ ꯊꯥꯗꯣꯏꯅ ꯏꯀꯥꯏꯅꯨ ꯏꯇꯩꯃ ꯍꯣꯏꯁꯨ ꯈꯜꯂꯛꯄꯣꯟꯇꯦ ꯁꯦ ꯁꯪꯒꯣꯝꯁꯦ ꯊꯝꯕꯤꯔꯝꯂꯒꯦ